कमल बाबूगी लंगला लंजिल अथुबदा पुथोकनबा लौकटफम थोकपा थबकसिंग लौकटकनी हाइना गवर्नर लक्ष्मण प्रसाद आचार्यना इमुंग मनुंग अमदी JAC दा थाजब पिरकले हाइना JAC against the missing of Laishram Kamal Babu spokesperson Moirangthem Ibopi sakna phongdurukle wafam ase Laishram Kamal Babu gi loinabi yauna miyoi tarukna saba team amana ngase Nungthil pung amarom taba adwaida Governor Lakshman Prasad Acharya ga Ras Bhavan da unaruraba majong pawmishinga unaba amada mahakna phongdokhibane Paungishinga unaba aduda Moirangthem Ibopi sakna makatana hai Laishram Kamal Babu gi tangdangba ama khangdoknaba Yankai Teret Suba Mountain Division ki Geo Sida akan pressure pibada natana toina update lauri haina governor na phongdorukliba asi laibak phabane Chahi kun manga hena army camp ta thabak suraklaba miyoi amana lambi ngauduna mangkhibane haibasi aranba propaganda ni camp manungda changkhibagi CCTV ki footage leiraka thorakpagi utpang ngamdrabati Yankai Teret Suba Mountain Division ki Geo Sina tekchak pufam thoe phangnaba thiri haibagi muhutta Kamal Babu gi masa oina puthoknaba hodabiu haina mangna makata ke Laimakong administration siga mana tabak surai sei kun manga sureba aduga lambi mang bagi wari siti atopa propaganda ma di tasena sakat pani lambi maningai karimata laite masamat army manungda 25 years ni mana surai ba mini adui matakta handak ki conflict irang siga karam era da chatpa jai karam era da chatpa ya de masana yang fajana kangba mini adugi matakta army da soi koina manung da sanghi haibe ki evidence ama purama koina CCTV footage boiro loina koi sinaja grabani aduga moina army na sufana ma se sonda chaki haibe do yaroi adugi da chap saba koi da rupi da taraki da koina su kana to ngam na siba bu court ki through legal ki through moina ut pasu ngamtri Kamal Babu se sigi lambi sigi thoki haibe ki kana su moina ut pangamtri aduna tasengna Kamal Babu se army ki manung damang bani aduna sole responsibility liability army na pugada bani haibegi pressure sika koi ngasi ju let na JC na sigi hunjang ki sanction halai